लोन यादे हाइना लाउथोख्रबा मैतेगी ऑर्गेनाइजेशन सिंगदा काउंटर इंसर्जेंसी की ऑर्डर पीरगा सुगी चनकांगलोन थुगाइदुना इरांग हौरिबा चेनकुकी ऑर्गेनाइजेशन सिंगदा सेंटर अमसुंग मणिपुर लेंगांगना एक्शन अमता लौखटपा ngamdriba karigino haina amkil gi president imangan bin hanglakli wafam asi sagangda central force thamgani haibadage command and control committee women wing kumbi kendra saido sagang komaira paibi sagang Borayangbi Maitei Pangal Maida Paibina Sinduna Sagangda Central Force Thamba Yaroi Haiduna Sagang Bazar Dangasi Jangsin Kiba Khongjang da Saru Yaduna Imangan Bina Fongdo Kibane Khongjang aduda Imangan Bina Hai Chinkuki Singna Border Lana Manipura Changlakpada Army Singna Thingba Ngamdriba Karigino Armina Thingbagi Hak Laite Hairabadi Armina Matam Charingaida Mari Lainaba Singda Pau Hana Pidriba Karigino Lainga ki mari lainaba department amasung official singda mitop kayam yamna changlai haibagi report piram dribasi laibak thibane asiguba mathau ningthina pangthoktaba central security force sing manipura thambagi mathau tade sagang bungak senabani haiduna lagliba central security force sing sagangda thamba yaroi sagang asi Churachandpur district ki manung chalabasu mafam ase maiteina khundaba tampaki lamne tampak khakta natana chingi lamsingdasu maitegi hak chap chana lai hanasu mahangna makha takhi Ngasigi Khongjang aduda Apunba Nupilo Bisnupur District Kangchuf Imphal Palem Ima Apunba Lob Nimpal Apunba Manipur Kanba Ima Lob Amkil Nongpok Laingak Apunba Nupilo Amadi Khwaramban Kaithil Semgat Sagat Lubgi Maroiba Thomi Singsu Saryaki Boy intelligence yamna wangi bani nupi angang khomti mitang nabi Chinkuki jange sugaw manaraga thabak taure haina Hangaga, Saina Kali, Hangoy the Bono, Sini, I got Amjaniniba. Me, a sook Paugi Sanchala, Haidana, report P. the Ba Adugumba, she fights into the Manipur, the Kamba Mato, Tadi, sing to my day, Hut, Sana late, Aduna, I quit Bashi the Moina Donging, but the Toba, Adugumba Tabaki Sunga, Yaro,